Manipur da hojik thokliba Irang Asida Prime Minister Narendra Modi amadi Union Home Minister Amit Shah pukning changna Waroishin ama Puraknaba Hotnade MASINA MARAM OIRAGA Irang asi HENNA PAKTHOK CHAOTHORAKPANI HAINA ASSAM gi Congress LUCHINGBA RIPUN BORA PHONGDOKKHRE HAINA India Today Northeast na report tauri Manipur da hojik thokliba chahi ama makai helaba Irang asi center na akhanaba miyeng changdabadagi oikibani haina maral siraduna ripun borana makhatana hai Manipur Irang asi nongmagi fibam soksilakli India gi mipum khudingmakna Irang asi loishinnaba miyeng thamlabasu Prime Minister Narendra Modi na Manipur gi Irang asi loishinnaba hotnabagi mami amata tade haina mahakna nungnangba phongdokhi Manipur asi India gi saruk ama nattabra haina hangnaduna ripun borana makhatana hai Prime Minister Narendra Modi masa foreign trip chatpagi amadi election campaign tawbagi matam leirabasu Irang asiga mari leinana Manipur da chatpagi mikup khara kaithokpadi ngamde Manipur Irang asi loishinnanaba hotnabada Assam gi Chief Minister Hemanta Biswa Sharma gisu achauba thodang lei atopa state singi lengak thugainaba hotnabagi mahut Manipur gi Irang loishinnaba hotnagadabani hainasu mahakna makhatana phongdokhi